ꯑꯁꯣꯝꯗꯅ ꯔꯥꯖꯦꯟꯒꯤ ꯊꯋꯥꯏ ꯂꯧꯔꯕ ꯃꯇꯨꯡ ꯃꯦꯝꯃ ꯃꯆꯤꯟꯗ ꯂꯦꯝꯕ ꯂꯦꯝꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯦꯝꯃ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯊꯟꯇ ꯋꯥ ꯉꯥꯡꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯃꯈꯛꯇ ꯉꯥꯏꯔꯦ, ꯑꯃꯈꯛꯇꯪ, ꯑꯃꯈꯛꯇꯪ꯫ ꯑꯁꯨꯝꯅ ꯃꯦꯝꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯧꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯅꯤ꯫ ꯉꯝꯗ ꯉꯝꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯟꯗꯨꯅ ꯄꯤꯖꯔꯤ꯫ ꯃꯦꯝꯃ, ꯁꯦ ꯈꯇꯪꯒ ꯆꯥꯁꯤꯜꯂꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯅꯤ꯫ ꯅꯤꯃꯥꯏꯅ, ꯌꯥꯔꯦ, ꯉꯝꯗ꯭ꯔꯦ, ꯅꯪ ꯆꯥꯊꯣꯛꯑꯣ꯫ ꯃꯦꯝꯃꯅ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯟ ꯑꯃꯗꯤ ꯊꯥꯗꯣꯏ ꯌꯨꯝ ꯑꯗꯨꯗ ꯒꯝ ꯒꯝ ꯆꯪꯂꯛꯏ꯫ ꯏꯆꯟꯅ, ꯏꯅꯝꯃ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯇꯥꯃꯣ ꯅꯤꯃꯥꯏꯁꯨ ꯇꯥꯕꯤꯌꯨ꯫ ꯂꯩꯀꯥꯏꯁꯤꯗ ꯏꯅꯝꯃꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯖꯤꯜꯂꯒ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯁꯦ ꯈꯔ ꯇꯣꯛꯄꯤꯔꯣ꯫ ꯑꯗꯨꯅꯅꯦ, ꯌꯥꯔꯒꯗꯤ ꯗꯨꯀꯥꯟꯁꯦ ꯐꯝꯗꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯈꯪꯕ꯭ꯔꯥ? ꯃꯦꯝꯃꯅ, ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯍꯩꯅꯣ? ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯁꯤꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯉꯥꯡꯕꯤꯔꯤꯁꯤꯕꯣ? ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯈꯤꯗꯤꯌꯦ꯫ ꯇꯥꯃꯣ, ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯇꯧꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯃ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯊꯥꯗꯣꯏꯅ, ꯏꯅꯝꯃ, ꯀꯞꯁꯤꯟꯅꯔꯒ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯅꯨꯄꯥ ꯀꯌꯥꯗꯤ ꯁꯨꯔꯦ ꯏꯅꯝꯃꯒꯤ ꯂꯥꯡꯗ ꯊꯨꯔꯜꯂꯤꯁꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯣꯛꯇꯕꯤꯒꯤ ꯂꯤꯆꯠꯇꯣ ꯇꯧꯒꯨꯝꯁꯤ꯫ ꯂꯩꯀꯥꯏ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯊꯣꯛꯆꯧ꯫ ꯆꯠꯁꯤꯜꯂꯥꯎ ꯏꯆꯟ꯫ ꯏꯆꯟ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯦꯝꯃꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯅꯤꯃꯥꯏꯁꯨ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯟ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯥꯖꯔꯨꯕꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯔ ꯊꯤꯡꯕ ꯍꯧꯔꯛꯏ꯫ ꯃꯦꯝꯃ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏꯅ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯟꯊꯣꯔꯛꯏ꯫ ꯃꯦꯝꯃꯒꯤ ꯊꯃꯣꯏꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩ ꯂꯥꯟꯗꯕꯅꯤ, ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏꯗꯤ ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯦꯝꯃ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯕꯗ ꯃꯦꯝꯃ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯄꯤ ꯆꯤꯟꯊꯔꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯋꯥꯔꯧꯈ꯭ꯔꯕ ꯈꯟꯗꯨꯅ ꯄꯦꯟꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯨ ꯉꯧꯔꯤ ꯉꯧꯔꯤ ꯇꯣꯃꯥꯜ, ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯦꯝꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯦꯝꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯇꯣꯃꯥꯜꯅ, ꯃꯦꯝꯃ ꯅꯪꯕꯨ ꯀꯞꯇꯨꯅ ꯂꯩꯔꯕꯣ? ꯍꯌꯦꯡ ꯁꯣꯔꯥꯠꯀꯤ ꯄꯣꯠꯂꯝꯁꯤꯡꯗꯤ ꯁꯨꯔꯕ꯭ꯔꯥ? ꯔꯥꯖꯦꯟꯅ, ꯑꯁ, ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯂꯦꯝꯕꯅ, ꯍꯣꯏ, ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯅꯕꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯃꯦꯝꯃ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯈꯨꯔꯥ, ꯂꯣꯏꯅ ꯁꯨꯖꯔꯦ꯫ ꯌꯥꯔꯅꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯁꯨ꯫ ꯑꯗꯣ ꯈꯨꯔꯥ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯎꯈꯤꯅꯤ꯫ ꯈꯨꯔꯥ ꯍꯣꯏ ꯆꯠꯄꯤꯔꯣ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯄꯤꯌꯨ꯫ ꯇꯣꯃꯥꯜꯅ, ꯑꯦ, ꯑꯍꯟ ꯑꯩ ꯂꯥꯛꯄꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯃꯦꯝꯃ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤꯗ꯫ ꯔꯥꯖꯦꯟꯅ, ꯍꯣꯏꯅꯦ, ꯂꯥꯛꯄꯒ ꯆꯠꯂꯣꯅ ꯇꯥꯜꯂꯤꯁꯤꯕꯨ ꯍꯧꯅ ꯂꯣꯟꯆꯠꯇꯤ ꯈꯔ ꯋꯥꯠꯂꯦꯅꯦꯀꯣ ꯅꯪ꯫ ꯅꯨꯡꯁꯤꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ꯫ ꯃꯦꯝꯃꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯈꯨꯔꯥ, ꯏꯃꯨꯡꯁꯦ ꯏꯊꯟꯗ ꯉꯥꯏꯔꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤꯁꯨ ꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯗꯒꯤꯅꯤ꯫ ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯇꯣꯃꯥꯜꯅ, ꯑꯗꯨꯕꯨꯕ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯅꯕ ꯌꯥꯕꯗꯨꯕꯨ꯫ ꯁꯦꯁꯦ, ꯂꯨꯄꯥ 3,000ꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯁꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯃꯥꯜꯅ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯦꯝꯃꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯃꯦꯝꯃꯅ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯊꯥꯗꯣꯛꯎ, ꯊꯥꯗꯣꯛꯎ ꯈꯨꯔꯥ꯫ ꯈꯨꯔꯥꯁꯦ ꯑꯍꯜꯅꯤ, ꯅꯃꯧꯒꯨꯝꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯨꯀꯠꯆꯩ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯗꯤ ꯐꯖꯔꯣꯏ꯫ ꯔꯥꯖꯦꯟꯅ ꯅꯣꯛꯂꯗꯨꯅ, ꯂꯥꯎꯔꯣꯗꯅ, ꯅꯪ ꯑꯗꯨꯒꯤ ꯃꯇꯨꯡꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯅꯤ ꯍꯥ? ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯪꯁꯤ ꯈꯤꯡꯉꯗꯤ ꯅꯄꯨꯟꯁꯤꯗꯣ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ? ꯅꯕꯨꯛꯇ ꯌꯥꯎꯔꯤꯕ ꯅꯆꯥꯗꯨꯒ ꯄꯨꯟꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯕ꯭ꯔꯥ? ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯇꯣꯃꯥꯜ ꯆꯪꯗꯨꯅ ꯃꯦꯝꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ꯫ ꯃꯤꯔꯣꯜꯂꯕꯤ ꯃꯦꯝꯃꯕꯨ ꯁꯔꯥꯛ ꯁꯥꯟꯅꯔꯤ꯫ ꯃꯦꯝꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯈꯥꯡꯂꯤ꯫ ꯇꯣꯃꯥꯜ, ꯂꯦꯝꯕ ꯑꯃꯗꯤ ꯔꯥꯖꯦꯟꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯃꯦꯝꯃꯕꯨ ꯀꯤꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯃ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤꯗꯗꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯈꯟꯗꯨꯅ
ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯤ ꯃꯦꯃ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯃ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯔꯥꯖꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯗꯨꯅ ꯃꯤꯌꯥꯠ ꯊꯤꯔꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯅꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯧꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤꯗꯃꯛ ꯌꯦꯡꯍꯟꯅꯕ ꯀꯧꯁꯤꯜꯂꯛꯂꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯥꯇꯣꯟ ꯑꯍꯨꯝꯗ ꯍꯩ ꯃꯈꯜ ꯑꯍꯨꯝ ꯂꯩ ꯃꯈꯜ ꯑꯍꯨꯝ ꯀꯠꯇꯨꯅ ꯀꯕꯣꯛ ꯑꯐꯥꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯏ ꯍꯦꯛ ꯍꯧꯕꯒ ꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯠꯇ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯩꯌꯥꯝ ꯑꯃ ꯀꯨꯏꯁꯤꯟꯗꯨꯅ ꯐꯝꯕ ꯎꯔꯛꯏ ꯃꯅꯥꯀꯣꯡꯗ ꯍꯩꯅꯗ꯭ꯔꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯃꯥꯏꯕꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ ꯑꯁꯣꯝꯗꯅ ꯃꯦꯃꯁꯨ ꯂꯦꯝꯕꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯥꯏꯐꯗꯤꯕꯤꯒꯤ ꯃꯃꯤꯠꯇ ꯇꯞꯅ ꯇꯞꯅ ꯊꯤꯟꯕ ꯍꯧꯔꯛꯏ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯐꯨꯗ ꯑꯃꯨꯛ ꯊꯤꯜꯂꯤ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯤꯜꯂꯤ ꯑꯔꯣꯏꯕꯗ ꯃꯄꯨꯛ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯐꯥꯎꯗꯣꯛꯍꯟꯗꯨꯅ ꯊꯝꯃꯤ ꯂꯪ ꯑꯍꯤꯡꯕ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯉꯛꯇ ꯀꯤꯗꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯦꯠꯇꯨꯅ ꯊꯅꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯃꯣꯡꯐꯝ ꯑꯗꯨꯗ ꯎꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯈꯤꯛꯇꯣꯛꯇꯨꯅ ꯊꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯤ ꯃꯤ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯄꯨꯖꯥ ꯑꯃ ꯇꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯅꯗꯨꯅ ꯂꯩ ꯈꯔ ꯑꯃꯅ ꯔꯥꯖꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯀꯔꯃꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯦꯝꯕꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯗ ꯐꯝꯂꯤ ꯄꯨꯡꯁꯨ 10 ꯍꯦꯟꯖꯤꯜꯂꯛꯂꯤ ꯂꯦꯝꯕ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯀꯣꯟꯊꯣꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯏꯟꯊꯣꯛꯀꯦ ꯇꯧꯕꯒ ꯏꯄꯟ ꯄꯟꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ ꯄꯤꯛꯈ꯭ꯔꯕ ꯈꯨꯕꯨꯛ ꯋꯥꯡꯕ ꯃꯁꯝ ꯍꯧꯗ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯂꯦꯝꯕꯒꯤ ꯇꯌꯔ ꯑꯗꯨꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯗꯨꯅ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ ꯑꯗꯨꯒꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯂꯦꯝꯕ ꯁꯤꯗꯤ ꯐꯔꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯊꯨꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯊꯨꯅ ꯊꯧꯔꯛꯄꯅ ꯒꯥꯔꯤ ꯑꯗꯨ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯂꯦ ꯂꯝꯕꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯦꯝꯕꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕ ꯐꯅꯦꯛ ꯑꯃꯨꯕ ꯁꯦꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯡꯈꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯂꯦꯝꯕꯁꯨ ꯍꯟꯗꯛꯇꯤ ꯁꯣꯔꯣꯛꯀꯤ ꯃꯌꯥꯏ ꯑꯗꯨꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯌꯥꯔꯛꯇꯕ ꯍꯧꯔꯛꯏ ꯂꯦꯝꯕ ꯄꯥꯈꯠꯃꯟꯗꯨꯅ ꯒꯥꯔꯤ ꯐꯥꯎꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯏ ꯑꯁꯣꯝꯗꯅ ꯄꯨꯖꯥꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯍꯩꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯃꯥꯏꯕꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯦꯃꯅ ꯁꯥꯟꯅꯔꯤꯕꯒꯨꯝꯕ ꯃꯥꯏꯕꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯃꯦꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯦꯝꯕꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯆꯪꯂꯒ ꯂꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯒꯗꯧꯔꯤꯕꯅꯤ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯔꯛꯀꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯄꯥꯟꯕꯤ ꯑꯗꯨꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯣꯟꯊꯣꯡ ꯍꯦꯛ ꯂꯥꯟꯁꯤꯟꯈꯤꯕꯒ ꯂꯦꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯂꯦꯝꯕꯒꯤ ꯃꯈꯣꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯃꯈꯣꯡ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯕ ꯎꯕꯗ ꯂꯦꯝꯕ ꯋꯥꯏ ꯁꯪꯖꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯨꯕꯗ ꯁꯨꯃꯥꯡꯗ ꯐꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯗ ꯐꯝꯍꯧꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯣꯏꯔꯝꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯝꯕ ꯅꯨꯄꯤꯗꯨꯅ ꯅꯝꯁꯤꯟꯈꯤ ꯃꯃꯤꯠꯅ ꯉꯧꯔꯣꯛ ꯉꯧꯔꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯃꯥꯏ ꯆꯐꯣꯠ ꯂꯥꯎꯔꯕ ꯅꯨꯄꯤꯗꯨꯅ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯠꯀꯗꯕ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ
ꯂꯦꯝꯕꯗꯤ ꯃꯤꯍꯨꯜꯗꯨ ꯂꯨꯇꯣꯟ ꯌꯧꯈ꯭ꯔꯦ ꯀꯤꯃꯟꯕꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯎꯔꯤꯕꯗꯨ ꯈꯣꯟꯖꯦꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇꯅ ꯆꯤꯟꯕꯥ ꯈꯛꯇꯃꯛ ꯂꯦꯡꯗꯅ ꯇꯣꯛꯂꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯎꯒꯅꯨ ꯂꯥꯎꯒꯅꯨ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯂꯔꯣꯏ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯦꯝꯕꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯦꯝꯕ ꯈꯪꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯄꯤ ꯆꯤꯟꯊꯔꯛꯂꯤ ꯂꯦꯝꯕꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯖꯤꯟꯗꯨꯅ ꯂꯦꯝꯕꯗ ꯎꯞꯁꯤꯟꯗꯨꯅ ꯅꯝꯁꯤꯜꯂꯒ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯆꯤꯛꯈꯥꯏꯔꯤ ꯂꯦꯝꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯦꯛ ꯂꯧꯕꯒ ꯃꯦꯝꯃ ꯆꯦꯖꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯦꯝꯕꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯛꯊꯠꯂꯒ ꯊꯝꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯦꯝꯕꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯂꯃꯟ ꯈꯨꯝꯕ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯃꯒꯤ ꯃꯜꯂꯕ ꯊꯣꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯈꯥꯏꯔꯛꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯦꯝꯃꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯈꯔ ꯑꯃꯅ ꯀꯥꯇꯤ ꯄꯨꯊꯣꯛꯇꯨꯅ ꯃꯦꯝꯃꯒꯤ ꯃꯁꯝ ꯑꯗꯨ ꯆꯞꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯁꯤꯕ ꯅꯪꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯦꯝꯃꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯤ ꯃꯌꯨꯝꯃꯛꯇꯨꯗ ꯃꯦꯝꯃ ꯊꯧꯔꯤ ꯌꯥꯟꯈꯠꯀꯨꯅ ꯊꯝꯂꯤ ꯃꯦꯝꯃ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯃꯈꯧꯔꯤ ꯂꯥꯍꯠꯇꯨꯅ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯛꯏ ꯃꯌꯥꯗꯒꯤ ꯃꯇꯤꯜ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯏ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯛꯄꯗ ꯃꯦꯝꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯦꯝꯃ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯊꯧꯔꯤꯅ ꯂꯥꯈꯠꯇꯨꯅ ꯁꯤꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ